ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯕ ꯉꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯀꯠꯊꯣꯛꯑꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅꯦ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯅ ꯁꯛ ꯇꯥꯛꯄ ꯉꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯦ ꯍꯧꯖꯤꯛ 50% ꯀꯥꯎꯊꯣꯛꯅ ꯂꯩꯔꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯦ ꯀꯟꯒꯠꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯟꯒꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯦ ꯇꯥꯛꯁꯤ ब्रिटिशना खुदुम चल्ले अवाना खुदुम चल्ले अदुगी मथक्ता अखोइगी लाइनिंग लाइसोन अखोइगी इनातसु थुगाइबा असी मयाम से करीनो अखोइ खंदा मिनरगा अखोइ ज्ञान तामिनरसी ngasi se 14 August मणिपुर निंखा तंबा नुमित मैतै अखोइगी निंखा तंबा नुमित अदुना लाइक लाइसु हौरैबा अमसुंग तुंगदा हौरैबा जेनरेशन मयामना अखोइगी 14 August हाइबसे करीनो खंदसी करमना फंगी खंदसी अदुगा अखोइगी इनात से करम माइना मांगी मांगहन्नगी मतमदुगा तौखी इनात से करम बम्मा तौ मोंगदा अखोइगी लाइनिंग लाइसोन से मांगहन केबसे निंगसिंग मिनसी इनात कंसी इफ्रुप कंसी पारी मोम चैनल ना येंबिरिबा मयाम पुनंगपु इकाई खुमनजरी ngasi से 14 August अदुना मयाम पुनम की मफमदा पारी मोम चैनल वाफम अमनि हितंग थमजगे आइना लाक्चबनी अदुदी 1947 दा मणिपुर निंखा तम्मे अखोइ मैतै मयाम गे अदुकी मति नुंगाइबा अमसोंग हराउबा नुमित ओय अदु ओइरगसु असि करमना फंगी 1891 दा मणिपुर ब्रिटिश ना खुदुम चनखी अदुगा मतम अदुदा मणिपुर से इंडिया की मनुंगदा चन्ना लेरमदे तंजा असिगसु वाफम अमैजन थमजगे मैतै खुदिमक्ता हाइबा नते मैतै खरमा हुजिकसु 14 August सिगा मणिपुर निंखा तमगी अमसुंग मैतै एखोइ निंखा तमगी ऐसे खंगदबा हौजिकसु लैरी अदुकी मति पेंदबा हाइबा वाफमनी 14 August से मैतै एखोइगी निंखा तंबा नुमितनि हाइना मैतै एखोइना बो इसागे हिस्ट्री खंगद्रगदी अदुदी एखोइगी हौरैबा इचा इसुदा अखोइना करी तामगनी अदुगा 14 August सिगा 1947 सिगा मणिपुर निंखा तंबगी मतुंगदा 15 August 1949 दा मणिपुर से अमुकमुक इंडिया की मनुंगदा चनखरे पांबा पामदबा कया अमा ओइरगसो हुजिक इंडिया की मनुंगदा असुमना मणिपुर से चन्न लैरे अदुगी तंजा असिगा वाफम अमथिगा थमजगे 14 August से करम न फंगिबनो अवाबा कया मायोकनरगा फंगिबनो अवाना लान तौरपा ब्रिटिश ना लान तौरपा अदुगा एखोइगी लाइनिंग लाइसन लाइसोन अखोइगी धर्मबु थुगाइबा असुगुंबा कया अमसे मायोकनबगी मतुंगदा 1947 से फंगिबनी मैतै अथौबा कयाना थवाइना पोंथा ओइगरगा अदुना ngarang से 13 August नि असिसु यामना अचौबा खुदम अमनी अखोइना इकाई खुमनबा उटकदबा अखोइना हैकत लैकत तम्मगा निंगसिंग थौरंग पांथोकदबा नुमित असिदा ngarang mayamnasu uramani asigumba numit asiga DJ tharaga jagoi saba khotpa ubasisu khara nungaitaba phawi thamoida asigumse tobam thokte asigi matangdari yamna sangna hai roige ngarang se kari numino 13 August sai se karino akhoigi athauba bu farsi tawraga hat khibani asiga akhoina jagoi sabam thokparo असी ओइरे अदुगा 14 August हाइरिबसे करीनो 14 August सिगी मतांगदा मैतै खुदिंगमंगना अयेगी इचा इसुदा खंगनमम थोई मणिपुरददी लोइना खंगनरमनी अदुगा मणिपुरगी वांगमदा लैरिबा इचिनाव मालेम पुंबदा लैरिबा इचिनाव अखोइ पुनमंगना 14 August हाइबसे करीनो अयेगी इचा इसुदा मैतै युम अमा ओइरबा तारगदी मैतैगी ई अमा चेनबा तारगदी 14 August से अखोइगी तमक्तदी अदुकी मति लुबा नुमित 14 August से अदुकी मति अखोइना करम हाइना अखोइगी अथौबा मयामना अवाबा कया मायोकनरगा 14 August फंगिबनो हाइबसे अयेगी इचा इसुदा वारी लिभम थोई मीगी मखादा हिंगदोरी सरुपुदी थवाई काथोखिबना फै हाइना अखोइगी अथौबा कयाना थवाइना पोंथा ओइखिबनी अदुगा ngasi एखोइ मैतैना इसागी इनात काउथोगा इसागी लाइनिंग लाइसोन काउथोगा अमदा लोइना चनागरे अदुना ngasi एखोइगी इबुदौ मयामना अखोइगी अथौबा मयामना थंबीरंबा
Manipur Kanglaipak ase awa ana taribani aduna akhoi inat kansi ifrup kansi ijati kansi athoba mayamna migi makha pona hingoi haina leikhibani aduna akhoi su athoba mayamgi lamcha saja to akhoi nuju chapam thoi akhoi ipa haktakta ipu haktakta thambiramba akhoi gi manipur haibase Kanglaipak haibase asi siga ipudo haktakta leiramba ipa haktakta leiramba akhoi gi lining lamchat se karino asi akhoi na yokhatsi akhoi gi inat yekhotsi aina ai gi inat kawba taragadi ngasi athoba mayam na akhoi gi tamakta thambiramba athoba mayam dogi thawai akhoi mayam gi tamakta thadokhiba ngasi akhoi na haikat lakat tammiba amasung ngasi akhoi na ning tamma phangna ngasi leiriba mayam athoba mayam duna thambiraba lining pathap tuga akhoi na chattaba taragadi athoba mayam dogi macha masuni haibada akhoi se karamna haidoribano aduna akhoi gi lining lamchat se ahambada akhoi gi lining lamchat se kannaba hotnasi inat kannaba hotnasi lining lamchat mangsalakpadagi ngasi Manipur siga asugumba awa ana kayama su tari aduga yamna haijaningbadi 1891 da British na Manipur siga asuki mati ot panaiba tawraga Manipur se moigi makhada thamami adubu maitai athoba kayana moigi makhada leiba akhoi ngamoi akhoi hanadagi su ningtamna leirakpani amasung akhoi se India gi manung da su chalakte maitai gi tonganba sajat lichat maitai gi tonganba lining lamchat ama topna leibanina adugi mato moongda akhoi se asum leigani haina athoba mayamna mayok naraga awaba kaya mayok naraga lining kangani inat kangani maitai kangani haina mayok nagibadagi ngasi Manipur haiba Kanglaipak haibase ibudho akhoi gi athoba mayamna thambiramani aduna akhoi na su akhoi gi lining lamchat kannaba hotnasi 14 August haibase karino icha isu da tak piu aduga maitai khudimakna ngasi haiba numit ase amasung ngarang 13 August amasung 14 August se maitai akhoi gi di akhoi gi hakchang da cheliba isina leiri makai 13 August amasung 14 August se karino haibase karamna phangi haibase akhoi kawpham thokte ichino mayam aroibada ina haijagadabadi isagi lining lamchat kansi asi akhona tang haijage isagi lining laison maitai gi inat kawthoga atopa ina mayam ama ngasi lamphai da mayam ama chatnaba ure asi tawroisi akhoi gi inat kansi inat haibase ifrup haibase karino asi khansi aduga ngasi 14 August oibana myang yafamda thamoige wafam khatang thamjaramani asigi matang asiga wahi wata soi kheba kya leiragasu yamna haija khangjana haija banna chade maitai ama oibanina akoina ngasi mapanda leiragasu 14 August se leiriba icha isu amasung maitai khudingmana khambam thokpuraina khanbadagi video sima pura lakjabani oza takpi tambiba mayam ama leiri mayam ne hena khangibani aina haire khangyaina video se semjarakpa na chade aduna pari mom channel la ngasi thamjariba wafam kharasigi matangda asoiran yaukhiba kya leiragasu ngakpi waina yengbiriba mayam punamaki mafamda ikok nonjari amuka soroibada haijage inat kansi ifrup kansi athoba mayamna thambiramba akhoigi lining lamchat akhoina kansi haureiba generation amasung leiriba maite khunai khudimakna akhoigi inat karino khangaga ibudho ipa haktakta ipu haktakta leiramba adugumba sajat lechatto satminarasi ibudho pakhang mana yai phare Kanglaipak na yai phare